ꯃꯁꯥꯂꯥꯁꯤꯡꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯣ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯊꯣꯡꯕꯤꯔꯣ ꯌꯥꯝ ꯀꯟꯅꯗꯤ ꯃꯨꯜꯍꯜꯂꯨꯔꯅꯨ ꯌꯥꯝ ꯀꯟꯅ ꯃꯨꯟꯗꯕ ꯆꯦꯡ ꯃꯨꯜꯂꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯃꯍꯤ ꯈꯤꯇꯪ ꯂꯩꯔꯤꯉꯩꯗ ꯂꯧꯊꯣꯛꯄꯤꯔꯣ ꯉꯁꯤ ꯇꯧꯗꯣꯏꯁꯦ ꯚꯦꯖ ꯕꯤꯔꯌꯥꯅꯤꯅꯤ ꯚꯦꯖ ꯕꯤꯔꯌꯥꯅꯤꯒ ꯆꯤꯀꯟꯒ ꯈꯦꯠꯅꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯈꯔ ꯌꯥꯎꯅ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯇꯥꯎꯕ ꯌꯥꯕꯁꯤꯡꯁꯦ ꯂꯣꯏꯅ ꯇꯥꯎꯊꯣꯛꯄꯤꯔꯣ ꯃꯊꯪ ꯃꯊꯪ ꯁꯤꯅ ꯀꯩꯅꯣꯅꯦ ꯃꯊꯪ ꯃꯊꯪ ꯇꯥꯎꯔꯒ ꯅꯥꯀꯜ ꯑꯃꯗ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯊꯝꯕꯤꯔꯣ ꯇꯤꯜꯍꯧ ꯈꯔ ꯑꯃ ꯇꯣꯉꯥꯟꯅ ꯇꯥꯎꯔꯒ ꯐꯖꯅ ꯊꯝꯕꯤꯌꯣ ꯀꯩꯅꯣ ꯇꯧꯔꯒ ꯍꯣꯔꯦꯟ ꯆꯥꯏꯅꯕꯅꯤ ꯁꯤꯅ ꯇꯤꯜꯍꯧꯗꯣ ꯃꯨꯜꯍꯜꯂꯨꯀꯣ ꯁꯤ ꯆꯥꯡꯁꯤꯗ ꯃꯨꯜꯍꯜꯂꯒ ꯇꯣꯉꯥꯟꯅ ꯂꯧꯊꯣꯛꯑ ꯊꯝꯗꯣꯏꯅꯤ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯔ ꯆꯥꯏꯅꯕ ꯑꯗꯨꯒ ꯉꯁꯥꯏ ꯉꯧꯈꯤꯕ ꯀꯩꯅꯣ ꯏꯟꯖꯥꯡꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯁꯤꯒꯤ ꯃꯁꯛ ꯌꯥꯝ ꯇꯤꯜꯍꯧ ꯀꯩꯅꯣꯗꯤ ꯇꯤꯜꯍꯧꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯞꯄꯒ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯊꯥꯎ ꯈꯤꯇꯪꯗ ꯀꯩꯅꯣꯗꯣ ꯈꯤꯇꯪ ꯍꯥꯞꯄꯒ ꯍꯥꯞꯈꯤꯕ ꯑꯩꯅ ꯎꯠꯆꯈꯤꯕ ꯁꯤꯡꯗꯨꯅꯦ ꯆꯅꯝꯗꯨꯅꯦ ꯉꯧꯕꯤꯔꯣ ꯑꯗꯣ ꯍꯥꯟꯅ ꯑꯩꯅ ꯀꯩꯅꯣꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯍꯥꯟꯅ ꯍꯥꯞꯀꯗꯧꯕꯅꯦ ꯑꯗꯣ ꯍꯥꯞꯍꯧꯗ꯭ꯔꯦ ꯑꯩꯅ ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯞꯄꯦꯀꯣ ꯌꯥꯝ ꯀꯟꯐ꯭ꯌꯨꯁ ꯇꯧꯕꯤꯒꯅꯨ ꯉꯥꯛꯇꯪ ꯉꯧꯕꯤꯔꯣ ꯑꯗꯨꯒ ꯃꯨꯟꯖꯜꯂꯛ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯔ ꯃꯆꯨ ꯂꯩꯁꯤꯜꯂꯛꯄꯁꯤꯗ ꯇꯤꯜꯍꯧꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯃꯁꯂꯥ ꯂꯣꯏꯅ ꯍꯥꯞꯄꯒ ꯕꯤꯔꯌꯥꯅꯤ ꯃꯁꯥꯂꯥꯒꯗꯣ ꯁꯤꯗ ꯍꯥꯞꯍꯧꯗꯣꯏꯅꯤꯀꯣ ꯃꯨꯟꯅ ꯑꯗꯣ ꯁꯤꯁꯦ ꯇꯤꯜꯍꯧꯁꯦ ꯑꯣꯏꯁꯤꯜꯍꯜꯂꯨ ꯇꯤꯜꯍꯧꯁꯦ ꯃꯨꯜꯍꯟꯕꯤꯌꯨꯀꯣ ꯃꯨꯟꯅꯕ ꯑꯗꯨꯝ ꯉꯧꯕꯤꯌꯨ ꯇꯤꯜꯍꯧꯗꯣ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯝꯖꯜꯂꯕꯅꯤ ꯃꯇꯦꯛ 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 ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯣ ꯃꯨꯜꯂ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯉꯁꯥꯏ ꯇꯥꯎꯔ ꯊꯝꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯔꯣ ꯇꯤꯜꯍꯧ ꯑꯇꯥꯎꯕꯗꯨꯗꯤ ꯍꯥꯞꯄꯤꯒꯅꯨꯀꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯉꯥꯛꯇꯪ ꯑꯃꯨꯛ ꯉꯧꯕꯤꯔꯣ ꯍꯥꯏꯗꯤ ꯊꯨꯝ ꯃꯣꯔꯣꯛꯁꯤꯡꯗꯨ ꯂꯣꯏꯅ ꯆꯨꯁꯟꯅꯅꯕ ꯑꯗꯣ ꯌꯥꯝ ꯀꯟꯅꯁꯨ ꯎꯠꯄꯤꯔꯨꯅꯨ ꯇꯣꯏꯈꯤꯅꯤ ꯇꯣꯏꯈ꯭ꯔꯗꯤ ꯐꯖꯗꯕꯅꯦꯕ ꯍꯥꯏꯗꯤ ꯇꯥꯎꯔꯤꯗꯣ ꯃꯣꯏ ꯀꯩꯅꯣꯗꯣ ꯃꯄꯣꯞ ꯀꯥꯏꯗꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯖꯅ ꯂꯩꯅꯕ ꯂꯣꯏ ꯇꯥꯎꯊꯣꯛꯏꯅꯦ ꯑꯗꯣ ꯀꯩꯁꯨ ꯈꯦꯠꯅꯕꯗꯤ ꯂꯩꯇꯦ ꯆꯤꯛꯀꯟꯒ ꯀꯩꯅꯣꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯆꯤꯛꯀꯟꯗꯅ ꯑꯃꯨꯛ ꯆꯤꯛꯀꯟ ꯑꯣꯏꯅ ꯊꯣꯡꯕꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯆꯤꯛꯀꯟ ꯊꯣꯡꯉꯒ ꯆꯦꯡꯗꯨ ꯌꯥꯝ ꯀꯟꯅ ꯃꯨꯟꯗꯕꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯂꯦꯌꯔ ꯂꯦꯌꯔ ꯍꯥꯞꯄꯒ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯊꯣꯡꯈꯤꯗꯣꯏꯅꯦ ꯚꯦꯖ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯑꯗꯨꯝ ꯎꯠꯆꯔꯕꯅꯤ ꯑꯗꯨꯒ ꯆꯦꯡ ꯆꯥꯛꯇꯣ ꯉꯁꯥꯏꯒꯤꯗꯣ ꯀꯣꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯅꯥꯀꯟ ꯊꯝꯕꯤꯔꯣ ꯑꯗꯨꯒ ꯃꯔꯣꯟ ꯃꯔꯣꯟ ꯍꯥꯞꯅ ꯍꯥꯏ ꯇꯥꯎꯕꯁꯤꯡꯗꯣ ꯃꯔꯣꯟ ꯃꯔꯣꯟ ꯁꯨꯝ ꯏꯟꯖꯥꯡ ꯑꯃꯨꯛ ꯍꯥꯞꯄ ꯆꯦꯡ ꯑꯃꯨꯛ ꯍꯥꯞꯄ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯉꯧꯕꯁꯤꯡꯗꯣ ꯏꯟꯖꯥꯡ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯆꯦꯡ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯃꯔꯣꯟ ꯃꯔꯣꯟ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯁꯣꯏꯕꯗꯣ ꯑꯇꯥꯎꯕꯗꯣ ꯆꯥꯏꯕꯤꯕ ꯃꯊꯪ 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 ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛꯇꯪ ꯈꯨꯃꯥꯏ ꯀꯨꯝꯖꯜꯂꯒ ꯉꯧꯕ ꯊꯝꯗꯣꯏꯅꯤ ꯔꯦꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯤ ꯆꯥꯅꯤꯡꯉꯗꯤ ꯏꯜꯂꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ